Mayam kurumjari adom no yang biri besi PK channel POTHAMINASI KHANGMINASI channel asina sayol khuding ki nomajing nimit khuding ki thamjari ba Chayolgi Rashifal da ngasi su puduna laksare November ki tang kunithoi dagina November ki tang kunifan fawbagi oiba Chayolgi Rashifal kudol tamjage loina na channel asina habidi PK channel amadi KHANGMINASI koi channel na hanak ningol sako boga mari lenana pangthok tuna laiba hujujik pangthok sariba ningol singi oiba photo contest adugi atubada result asu miyam da khudol tamjaragadabani amadi makoi sing adugi position lawraba sing first second third prize sing adu atubada matam da pijaragadabana maram oraga matam khara ngai minasi abu wafam ji thamjage hauji khudol tamjarage ngasigi Chayolgi oiba Rashifal da November gi tang 22 dagina November gi tang 25 phawgi oiba Chayolgi oiba Rashifal khudol tamjage miyeng taminasi please. Sigi Chayolgi Rashifal sigi ahan bada khudol tamjage mes Rashifal gi oina ahan bada khudol tamjage doribasi tang 22 dagi 23 fawgi manungi fall hana thamjage adugi matung tarakpada 15 dagi 25 fawgi amuk khudol tamjarake tang 22 dagi 23 fawgi manungda nungai taba paw tagani fam hongu haibalai aduga thabak ti makhas chathaba yagani panduna leirak sel fangani anova maruk yamgani tang 15 dagi 25 fawgi manungda lamtu yengba chatkani wano mamai pakani karbar saukhatli isorgi thabak thoramda pukning sangani haksangi oinadi kaide mahigi oinadi fai pakangli sabigi oinadi haina singnagi ani sobada lokasage bridge tang 22 dagi 23 fawgi manungda imung manung wakhal tinabuwatkani subano makanagani seldi makhong pangani anoba paw tagani amadi anoba posai su lepsingani wano mada sakri thangani aduga tang 23 dagi 25 fawgi manungda mari mata saugani lamtu yengba chatkani imung manung semgat sagatkani haksangi oinadi khongda anaba leigani mahigi oinadi kaide pakhang lesabigi oinadi haina singnagani ahum sobada lokhatsage mithun Rashifal gi oinasu tang 22 dagi 23 fawgi ahan bada thamjage hariba matamasi fawgi manungda sana khonabagi thabak pungi sei tobagi thabakta mingsat pangu haibalai aduga wanomada mai fakani min chanbigani leifam hongani tang 23 dagi 25 fawgi manungda lottery da sel mangani sa sangi karbar da sel mangani lamda chatpa kaide haksangi oinadi kaide mahigi oinadi fajana chathagani pakang lesabigi oinadi thungnagani karkat Rashifal gi oinasu tang 22 dagi 23 fawgi manungda anova maruk unagani mari mata saugani panduna leirakpa sel thum fangani imung manung sengkat sagatkani marup yamgani wano mamai pakani tang 15 dagi 25 fawgi manungdana anoba nungaiba paw tagani thogdok yamgani mathau singani leikaigi kanadaba thabakta matam mangani haksangi oinadi kaide mahigi oinadi fajana chatli pakhang lesabigi oinadi thungnagani Singha Rashifal gi oina tang 22 dagi 23 fawgi manungda wakhal santi oigani imung manung semgat sagatkani leifam hongani amadi marup yamgani karbar toba saukhatli aduga tang 15 dagi 25 fawgi manungda anova paw khomjingani isorgi thabak thoramda pukning lupi amadi anova mari mata fangani haksangi oinadi thabak nungairoi mahigi oinadi ningba thungde pakhang lesabigi oinadi muknagani mathangda lokasage kanya Rashifal gi oina tang 22 dagi 23 fawgi manungda thabak thoramda ningba thungloi wakhal sarang nagani sel kanadaba mafamda chatkani pamdaba paw tagani amadi pamdaba marupsu unagani tang 25 dagi 15 fawgi manungda lairik fong bangangani aduga sana khonabagi thabakta pukning sangani lamda chatkani wanomba sakri thangani mahigi oinadi
ꯄꯦꯟꯗꯕ ꯃꯇꯝ ꯑꯣꯏꯒꯅꯤ ꯑꯗꯨꯒ ꯄꯥꯈꯪ ꯂꯩꯁꯥꯕꯤꯒꯤ ꯑꯣꯏꯅꯗꯤ ꯍꯥꯏꯅ ꯁꯤꯡꯅꯒꯅꯤ ꯇꯨꯜꯂꯥ ꯇꯨꯜꯂꯥ ꯔꯥꯁꯤꯐꯣꯜꯒꯤ ꯑꯣꯏꯅ ꯇꯥꯡ 22ꯗꯒꯤ 24 ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯐꯝ ꯍꯣꯡꯗꯣꯛ ꯍꯣꯡꯖꯤꯟ ꯇꯧꯒꯅꯤ ꯄꯨꯛꯅꯤꯡ ꯄꯦꯟꯗꯕ ꯌꯥꯝꯒꯅꯤ ꯃꯊꯧ ꯆꯤꯟꯒꯅꯤ ꯂꯝꯗ ꯆꯠꯄ ꯀꯥꯏꯗꯦ ꯑꯅꯧꯕ ꯃꯔꯨꯞ ꯎꯅꯒꯅꯤ ꯃꯤꯅ ꯆꯥꯟꯕꯤꯒꯅꯤ ꯇꯥꯡ 25ꯗꯒꯤ 29 ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯁꯥ ꯌꯦꯟꯒꯤ ꯀꯔꯕꯥꯔꯗ ꯁꯦꯜ ꯃꯥꯡꯒꯅꯤ ꯃꯔꯨꯞ ꯅꯨꯡꯁꯤꯕ ꯂꯥꯞꯊꯣꯛꯂꯒꯅꯤ ꯑꯗꯨꯒ ꯄꯨꯡ ꯏꯁꯩ ꯇꯧꯕꯗ ꯀꯥꯟꯅꯒꯅꯤ ꯁꯥꯟꯅ ꯈꯣꯠꯅꯕꯒꯤ ꯊꯕꯛꯇ ꯁꯦꯜ ꯐꯪꯒꯅꯤ ꯍꯛꯆꯥꯡꯒꯤ ꯑꯣꯏꯅꯗꯤ ꯀꯥꯏꯗꯦ ꯃꯍꯩꯒꯤ ꯑꯣꯏꯅꯗꯤ ꯐꯖꯅ ꯆꯠꯊꯩ ꯑꯗꯨꯒ ꯄꯥꯈꯪ ꯂꯩꯁꯥꯕꯤꯒꯤ ꯑꯣꯏꯅꯗꯤ ꯃꯨꯛꯅꯩ ꯃꯊꯪꯗ ꯂꯧꯈꯠꯆꯒꯦ ꯕ꯭ꯔꯤꯁꯤꯛ ꯕ꯭ꯔꯤꯁꯤꯛ ꯔꯥꯁꯤꯐꯣꯜꯒꯤ ꯑꯣꯏꯅ ꯇꯥꯡ 22ꯗꯒꯤ 24 ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯄꯣꯠꯆꯩ ꯇꯥꯍꯧꯕ ꯄꯣꯠꯆꯩ ꯃꯥꯡꯕ ꯂꯩ ꯑꯗꯨꯒ ꯂꯝ ꯇꯨ ꯆꯠꯄꯗ ꯑꯃꯗꯤ ꯑꯅꯧꯕ ꯃꯔꯨꯞ ꯃꯄꯥꯡ ꯎꯅꯕ ꯁꯦꯜ ꯃꯈꯣꯡ ꯄꯥꯟꯕ ꯃꯇꯝ ꯑꯣꯏꯒꯅꯤ ꯈꯔ ꯆꯦꯛꯁꯤꯟꯅ ꯂꯩꯕ ꯐꯩ ꯇꯥꯡ 25ꯗꯒꯤ 29 ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯁꯥ ꯌꯦꯟꯒꯤ ꯀꯔꯕꯥꯔꯗ ꯁꯦල් ꯃꯥꯡꯉꯤ ꯆꯥꯅꯕ ꯃꯔꯨꯞꯅ ꯌꯦꯛꯅꯕ ꯑꯣꯜꯂꯤ ꯑꯗꯨꯒ ꯃꯔꯤ ꯃꯇꯥ ꯊꯨꯡꯂꯒꯅꯤ ꯃꯊꯧ ꯆꯤꯟꯒꯅꯤ ꯋꯥꯈꯜ ꯌꯥꯝꯃꯤ ꯍꯛꯆꯥꯡꯒꯤ ꯑꯣꯏꯅꯗꯤ ꯄꯨꯛ ꯅꯨꯡꯉꯥꯏꯇꯦ ꯃꯍꯩꯒꯤ ꯑꯣꯏꯅꯗꯤ ꯍꯩꯅꯤꯡꯗꯦ ꯑꯗꯨꯒ ꯄꯥꯈꯪ ꯂꯩꯁꯥꯕꯤꯒꯤ ꯑꯣꯏꯅꯗꯤ ꯃꯨꯛꯅꯩ ꯙꯅꯨ ꯙꯅꯨ ꯔꯥꯁꯤꯐꯣꯜꯒꯤ ꯑꯣꯏꯅꯁꯨ ꯇꯥꯡ 22ꯗꯒꯤ 24 ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯋꯥꯈꯜ ꯌꯥꯝꯅ ꯌꯥꯝꯒꯅꯤ ꯑꯗꯨꯒ ꯊꯕꯛ ꯊꯧꯔꯝꯗ ꯍꯩꯅꯤꯡꯂꯣꯏ ꯁꯦꯜ ꯃꯆꯤꯠ ꯃꯆꯤꯠ ꯐꯪꯒꯅꯤ ꯁꯨꯕ ꯅꯣꯝꯕ ꯀꯥꯟꯅꯒꯅꯤ ꯋꯥ ꯅꯣꯝꯕ ꯃꯥꯏ ꯄꯥꯛꯀꯅꯤ ꯇꯥꯡ 25ꯗꯒꯤ 29 ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯃꯔꯤ ꯃꯇꯥ ꯊꯨꯡꯂꯒꯅꯤ ꯁꯦꯜ ꯃꯈꯣꯡ ꯄꯥꯟꯒꯅꯤ ꯑꯅꯧꯕ ꯄꯣꯠꯆꯩ ꯂꯦꯞꯁꯤꯟꯒꯅꯤ ꯏꯃꯨꯡ ꯃꯅꯨꯡ ꯁꯦꯝꯖꯤꯟ ꯁꯥꯖꯤꯟꯒꯅꯤ ꯍꯛꯆꯥꯡꯒꯤ ꯑꯣꯏꯅꯗꯤ ꯀꯣꯛ ꯅꯨꯡꯉꯥꯏꯇꯦ ꯃꯍꯩꯒꯤ ꯑꯣꯏꯅꯗꯤ ꯐꯖꯅ ꯇꯧꯒꯅꯤ ꯑꯗꯨꯒ ꯄꯥꯈꯪ ꯂꯩꯁꯥꯕꯤꯒꯤ ꯑꯣꯏꯅꯗꯤ ꯊꯨꯡꯅꯒꯅꯤ ꯃꯀꯔ ꯃꯀꯔ ꯔꯥꯁꯤꯐꯣꯜꯒꯤ ꯑꯣꯏꯅ ꯇꯥꯡ 22ꯗꯒꯤ 24 ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯀꯥꯟꯅꯗꯕ ꯊꯕꯛ ꯇꯧꯒꯅꯤ ꯀꯥꯟꯅꯗꯕ ꯋꯥꯈꯜ ꯈꯟꯒꯅꯤ ꯃꯔꯤ ꯃꯇꯥꯒ ꯄꯨꯟꯅ ꯆꯥꯃꯤꯟꯅꯒꯅꯤ ꯁꯦꯜ ꯃꯈꯣꯡ ꯄꯥꯟꯒꯅꯤ ꯇꯥꯡ 23ꯗꯒꯤ 29 ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯋꯥꯈꯜꯒ ꯊꯕꯛꯀ ꯃꯥꯟꯅꯔꯣꯏ ꯋꯥꯈꯜ ꯆꯀ꯭ꯔꯤ ꯊꯥꯡꯒꯅꯤ ꯏꯃꯨꯡ ꯃꯅꯨꯡ ꯁꯦꯝꯒꯠ ꯁꯥꯒꯠꯄ ꯆꯀ꯭ꯔꯤ ꯊꯥꯡꯉꯤ ꯀꯔꯕꯥꯔ ꯇꯧꯕ ꯁꯦꯜ ꯃꯥꯡꯉꯤ ꯍꯛꯆꯥꯡꯒꯤ ꯑꯣꯏꯅꯗꯤ ꯄꯨꯛ ꯅꯨꯡꯉꯥꯏꯇꯦ ꯃꯍꯩꯒꯤ ꯑꯣꯏꯅꯗꯤ ꯅꯤꯡꯕ ꯊꯨꯡꯗꯦ ꯄꯥꯈꯪ ꯂꯩꯁꯥꯕꯤꯒꯤ ꯑꯣꯏꯅꯗꯤ ꯈꯠꯅꯩ ꯀꯨꯝꯕ ꯀꯨꯝꯕ ꯔꯥꯁꯤꯐꯣꯜꯒꯤ ꯑꯣꯏꯅ ꯇꯥꯡ 22ꯗꯒꯤ 24 ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯂꯝꯗ ꯆꯠꯂꯤ ꯑꯅꯧꯕ ꯃꯔꯨꯞ ꯎꯅꯩ ꯁꯨꯕ ꯅꯣꯝꯕ ꯀꯔꯕꯥꯔ ꯇꯧꯕ ꯑꯃꯗꯤ ꯄꯨꯡ ꯏꯁꯩ ꯇꯧꯕ ꯁꯥꯟꯅ ꯈꯣꯠꯅꯕꯒꯤ ꯊꯕꯛꯇ ꯃꯤꯡꯆꯠ ꯐꯪꯉꯤ ꯀꯥꯟꯅꯕ ꯐꯪꯒꯅꯤ ꯑꯗꯨꯒ ꯇꯥꯡ 25ꯗꯒꯤ 29 ꯐꯥꯎꯕꯒꯤ ꯃꯅꯨꯡꯗꯅ ꯑꯅꯧꯕ ꯃꯔꯨꯞ ꯐꯪꯒꯅꯤ ꯋꯥꯈꯜ ꯅꯨꯡꯉꯥꯏꯒꯅꯤ ꯃꯔꯤ ꯃꯇꯥ ꯆꯥꯎꯒꯅꯤ ꯁꯦꯝꯒꯠ ꯁꯥꯒꯠꯄ ꯉꯝꯒꯅꯤ ꯍꯛꯆꯥꯡꯒꯤ ꯑꯣꯏꯅꯗꯤ ꯀꯥꯏꯗꯦ ꯃꯍꯩꯒꯤ ꯑꯣꯏꯅꯗꯤ ꯐꯖꯅ ꯆꯠꯂꯤ ꯄꯥꯈꯪ ꯂꯩꯁꯥꯕꯤꯒꯤ ꯑꯣꯏꯅꯗꯤ ꯊꯨꯡꯅꯒꯅꯤ ꯉꯁꯤꯒꯤ ꯔꯥꯁꯤꯐꯣꯜ ꯑꯁꯤꯒꯤ ꯍꯥꯏꯕꯗꯤ ꯇꯥꯡ 22ꯗꯒꯤ 29 ꯐꯥꯎꯕꯒꯤ ꯑꯣꯏꯅ ꯊꯝꯖꯔꯤꯕ ꯆꯌꯣꯜꯁꯤꯒꯤ ꯔꯥꯁꯤꯐꯣꯜꯒꯤ ꯑꯔꯣꯏꯕꯗ ꯈꯨꯗꯣꯜ ꯇꯝꯖꯒꯦ ꯃꯤꯟꯅ ꯔꯥꯁꯤꯐꯣꯜꯒꯤ ꯑꯣꯏꯅ ꯇꯥꯡ 22ꯗꯒꯤ 24 ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯑꯅꯧꯕ ꯅꯨꯡꯉꯥꯏꯕ パウ ꯇꯥꯒꯅꯤ ꯃꯊꯧ ꯌꯥꯝꯒꯅꯤ ꯑꯅꯧꯕ ꯃꯔꯨꯞ ꯐꯪꯒꯅꯤ ꯇꯨꯡꯒꯤ ꯊꯕꯛꯀꯤ ꯄ꯭ꯂꯥꯟ ꯇꯧꯒꯅꯤ ꯇꯥꯡ 25ꯗꯒꯤ 29 ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯂꯝꯗ ꯆꯠꯄ ꯀꯥꯏꯗꯦ ꯐꯝ ꯍꯣꯡꯒꯅꯤ ꯋꯥꯅꯣꯝꯕ ꯆꯀ꯭ꯔꯤ ꯊꯥꯡꯒꯅꯤ ꯏꯃꯨꯡ ꯃꯅꯨꯡ ꯁꯦꯝꯖꯤꯟ ꯁꯥꯖꯤꯟꯕ ꯋꯥꯒꯅꯤ ꯍꯛꯆꯥꯡꯒꯤ ꯑꯣꯏꯅꯗꯤ ꯀꯥꯏꯗꯦ ꯃꯍꯩꯒꯤ ꯑꯣꯏꯅꯗꯤ ꯑꯇꯟꯕ ꯐꯥꯎꯒꯅꯤ ꯑꯗꯨꯒ ꯄꯥꯈꯪ ꯂꯩꯁꯥꯕꯤꯒꯤ ꯑꯣꯏꯅꯗꯤ ꯈꯠꯅꯩ ꯉꯁꯤꯒꯤ ꯆꯌꯣꯜꯒꯤ ꯔꯥꯁꯤꯐꯣꯜ ꯑꯁꯤ ꯃꯇꯥꯡ ꯑꯁ꯭ꯋꯥꯏꯗ ꯇꯦꯟꯁꯤꯟꯖꯅꯕꯒꯤ ꯇꯥꯟꯖꯥꯗ ꯂꯧꯖꯒꯦ ꯃꯊꯪꯒꯤ ꯅꯣꯡꯃꯥꯏꯖꯤꯡ ꯅꯨꯃꯤꯠꯇ ꯑꯅꯧꯕ ꯆꯌꯣꯜꯒꯤ ꯔꯥꯁꯤꯐꯣꯜ ꯑꯃꯒꯕꯨ ꯃꯤꯌꯥꯝꯗ ꯈꯨꯗꯣꯜ ꯇꯝꯖꯅꯕꯒꯤꯗꯃꯛ ꯁꯦꯝ ꯁꯥꯖꯒꯦ ꯃꯇꯝ ꯑꯗꯨ ꯐꯥꯎꯕꯒꯤ ꯑꯣꯏꯅꯗꯤ ꯆꯌꯣꯜꯒꯤ ꯔꯥꯁꯤꯐꯣꯜꯅ ꯀꯥꯏꯅꯅꯕ ꯌꯥꯊꯪ ꯅꯤꯖꯒꯦ ꯄꯤꯀꯦ ꯆꯦꯅꯦꯜꯅ ꯊꯝꯖꯔꯤꯕ ꯇꯣꯉꯥꯟꯕ ꯇꯣꯄꯤꯛꯇ ꯊꯝꯖꯔꯤꯕ ꯕ꯭ꯂꯣꯒꯁꯤꯡ ꯚꯤꯗꯤꯑꯣꯁꯤꯡ ꯑꯁꯤ ꯂꯦꯞꯇꯅ ꯑꯗꯨꯃꯛ ꯌꯦꯡꯕꯤꯌꯨ ꯍꯥꯏꯕ ꯋꯥꯐꯝꯁꯤ ꯊꯝꯖꯔꯀꯥꯟꯗ ꯉꯁꯤꯒꯤꯗꯃꯛꯇꯗꯤ ꯄꯨꯝꯅꯃꯛꯄꯨ ꯀꯥꯏꯅꯅꯕ ꯌꯥꯊꯪ ꯅꯤꯖꯒꯦ ꯄꯤꯅꯕꯤꯔꯁꯤ